Narengbam Samarjit Social Work Doctorate Degree Pikhre Imphal ki Sagolban Tera Laukrakpam Laikai dagi Narengbam Samarjit Social Work amadi Human Right Doctorate Degree Piduna Ikai Kumnakre Doctorate Degree asi Bharat Sarkar ge Ministry of Corporate Affairs na approve tawrakhibane Mahak mamang the International Peace Award on Social Work amadi Human Right ki Achievement Award Council USA fangkraba matung World Human Right Protection Commission ge Lifetime Membership supi khiba laikhrabane ngasi New Delhi ge Asok Hotel Chanakyapuri da N Samarjit Doctorate Award pibagi thauramda malem gi masak nairaba miyoi sing Ambassador Bollywood ki saknairaba miyoi kaya su yaukhe thauram asi World Human Rights Council na sinkhibani haire Leingakki School sing Suti Oigani Directorate of Education S. L. Nandakumar na ngasi thokpa notification amagi matungin na Leingakki Education Department ki makhada leriba school sing tha asigi kulhumdoi dage kunthra fauba suti thare haina laukthokre Director na thokpa notice asina hairiba de chaliba December tha ase yamna ingba ma de new kumai lakpa na maram oiraga Leingakki School sing suti thabani haina su phongdorok le